सरकार सिना चलाइबा हैतबदगी लोन दे हिंगकबा मतमसिदा लोन सिंगकबा मतमददी अखोय मयाम लोइनमकी चुमसन्नबा कइनोमा चंगेबा एनर्जी अमा चंगी अदुना मसि पुनम अखोय पुनमकी डाइट नेबा अदुना मसे हयें सिंगकबा मतमददी सिंगबा ngमक्तबा पीबा ngमक्तबा इमुंग सिंगददी करि दोरकदगे हाइबदो अमदो अखोय गसि चिंगदबा ngमदे अदुना सरकार की नियम चुमना टैक्स लौखटलगा मखोय सरकार चलाइनबा नियम तौहनिंगी मरमदी कइगिनोदंगसी इशिंग की लमदा हाइरो इशिंग की टैक्स थमनी दे हाइरगा इशिंग निंथीजना पिथाबा ngमद्रिबा मसि निंथीजना यूटिलाइज तौरगा याम प्रोडक्टिव वे अमदा कोइ सिसिनरपा याय वाटर टैक्स लौबा याय रेवेन्यू टैक्स लौबा याय कोइना हंगसी हंगनिंगिबा वाफमदि सरकार मथौ तौरिब्रा सिनि सरकार न मथौदी सुंदौ तौद्रगा पब्लिक सिंदगी लूट तौरगा हिंगे अखोयदि पावर दा लेबनी अखोयना तौरैबा सिस्टम कुदिमक नखोय फॉलो तौगदबनी हाइबा तारगदि प्रजा अखोयसे how far अखोय टॉलरेट तौबा ngमदुइनो सिने कोइना ngasi बीजेपी की people centric government अच्छे दिन पिनिंग government कांगो सिसिदा अखोयना हंगनिंगिबा वाफमसे Manipur yauna India pumbada pot ki mamal kham thingna wanglik liba amadi GST ga choba potlum ama miyamda pirak liba si kayam kuina khangba ngamgadori bano haina Manipur Pradesh Congress Committee MPCC na hanglakli pot chegi mamal wangkhalak liba amadi GST na miyamda piriba potlum singa sigi matang danga si Congress bhavan da pau gi mifam ama pangthokre pau gi mifam adu da Manipur Pradesh Congress Committee MPCC gi Vice President LT Lotamana hai Hauziki oina miyamna pochegi mamal wangkhalak libasi khangba ngamlagaso matam kharagi matungda achoba awaba ama pirakani Manipur yauna state manga gi handak pangthokiba state assembly mikhal ga mari lenena tha kharadi state manga asida pochegi mamal wangkhakhide adubo mikhal hek loikibaga India da pochegi mamal wangkhalak pagi sang ase khangwang wangkhalakli nimit tarok ni gi manungda tara manga rak pochegi mamal wangkhalakpagi thodok fawa leiki asigumba film asi India da amukta thokidriba amani BJP lengak asina uriba asina ahanbani masigi mathakta India da GST chandarakpa asina small scale industries singda achoba setting ama piri Manipur gi oina so GST na small scale industries singda polum ama oihali Manipur gi khwaidagi maru oiba small scale industry ama oiriba handloom industry amadi ngari gi industry asi GST ga choba setting ama fangli industry sing asida GST gi rate chada tarani thoi district manga oiduna thamli tax asina maram oiraga ngari industry amadi handloom industry sing sathaba ngamnataba yaure Manipur lengak asi housing center dagi loan na chalaiba lengak oirabani loan singdabadi yadabani na miyamda karamna pollum ama piduna tax khomdaba pambai Sezin narakani haiba asi achobo wahangni nimi chamani da meeting thamba lengak nataba meeting sanba policy label lengak ama ohelo matam hau khraga loire habigi maongdal lengak pagi thabak tokpiro haina mahak na makataki